Pune Da Kanglup Masel ki Hingsa Thok Khre Miyoi Chonga ki Mathakta case manga Loukhatkhre Maharashtra ki Pune district social messaging platform amada thagalikiba wakai amagi matangda Yabat village da Kanglup Masel ki Hingsa Thok Khre Hingsa aduga mailinina Miyoi Chonga henbagi Mathakta police na punna FIR manga register tawkhre amasung hojik phawbudi yamdribdi Miyoi taraga tret fakhre social media post amada sahol laba Miyoi sina miyam ki lantum thuka yakhaibagi thabak chatharakpadagi irai gi numi yungba matungda khungang aduda Kanglup Masel gi marakta ungkhana ki amasung Hingsa Thok Khre Yabat police station ki official amana Hingsa aduga mailinina hojik phawbada case manga register tawre case mari di mai thaba amasung lantum thugaibada chenaba Miyoi Chonga henbagi mathaktane Makhoidugi manungda mi chama hena masak khangba ngamle amasung madugi manungdagi Miyoi taraga tere faduna custody da purakre hairi thodo adugi matangda thijenmada madu mangjauna thorang tawba loktunaba amagi khudam phangde sathariba inquiry mafung phana loisindri phawa warishun piba ngamde haina pawmisina wa ngangkiba Pune ge superintendent of police Sandip Singh Gilna haike State Reserve Police Force SRPF yauna maching yamlaba security personnel thadok tuna ngak selhankre Bharatiya न्याय Suraksha Sahitya BNSS ki section 163 amasung Bharatiya न्याय Sahitya BNS section 144 ki makhada irai gi numidang dagi athingba order thamkre order adu phibum adu fagaltri fawba thamkhigani haina SP aduna haike Maharashtra ki Chief Minister Devendra Fadnavis na topa kariguma mafum amadagi naha amana Hindu gi liningan ama rape case senabagi matangda wakai oiba post ama thagal khibani amasung maduna miyam sahon khibani haike Irang horiba miyam adu tangkhaina ba police na lisai paiduna koitan tanaki amasung phuki yaningai oidaba WhatsApp post thagal khibana ha adu nande tatagi ni amasung nomagi khusuman tan Miyoi amani haina irai numita mafam adu da lakhiba Deputy Chief Minister Ajit Pawar na haiki Madhya Pradesh thokiba thodo aduga mailinaba objectional force ama mahangna thagat khibani maduna khungi miyam da sound ki amasung yakai thugai bagi thabak adu sathar khibani haina mahangna makatana phongdoke